Hello mayam sinamu hawai ki mathel ama pura laiko adum hoi mayamnasu adum thongaga toina saba insang makhane adusu magi thongbagi style gi matungina mao su adum khenai ka ado in thongdoise hawai ka takne sise 20 minutes azumain tingna thameko tingnaga thongmasina akhoi thona su mulle ko ado chanaba mawngda ising khara hapaga anirak muk kamaleba ko ado side ta ina dal do fry tawna baina akhoi maroi marang ngawre ko sumna mayam adum hapdaba adum aina chanam tilhau sing hapaga ngawdoine ba ko ngawre ngawre ko ado hapsalaga de hari bobs ina tingna thambane to khara mape de thummo ingang tiki jira suba hape duga naika mungore ngawre matungita kamena sinbaga morokase kon chore khara mape ba ko ngayang ngawre ko duga khoi maroi marang se fazana mulle hayo tanza sida musai kanghiba hawai se ma haptoine ba to se hawai se fazana mulle ko to musik sida haizallase duga ngayaka mu okharaga lolase ba ko ado se akhoi mai se hawai thongba se yam thamme ko tuna janaba mawngda ising khara mu hapchalle ising hapa ngayaka mu lola toine ba ko ngayaka lola solle fazana sawra bagi tanza sida akhoi mai se muthatle muthatla matung sida patikom amuk haptoine ba patikom hapaga garnish tawre aduga mu khara okhare ko sumain tamta okharaga kummaga ngai amuk thamdoine ko akhoi insang thongkan sida sumaina hekta insang ji sollaga pating chalaga ita sabase mahau yam hapna aduduna ngaitang cover tawra thambiyo aduga sabiyo tinena mahau leibani ko insang ge